Tendakpa maru oiba paumana Myanmar masa Manipur dagi kilometer taranakna leibasing Assam Rifle dagi border pass lauraga Manipur sanglakpa yagani MSA atopa paumana ngasisu hanba leitana thana kokpida Kuki militant sin akanba mawoungda landarakhibaga update mayamda thamjari amaromdana Chief Minister CM Biren sangana phungdokhiba tendakpa wapham khata mayamda thamjage training loiraba IRB gi posting wapham gi Wanomba Taubino have wapham Chief Minister gi Mekedi Fongdokre hari ahanbada maruiba paukro oina US ki ally Kurdish military na Turkey na support over rebel forces takthokre Turkey ga lonaba awang Syria ki lamdam sing amuhana khudum chansinbagi dama Kurdish military na lusingba Syrian Democratic Forces SDF na Turkey na support over Syrian National Army SNA gi fighters sing takthokre hari Kurdish military na lusingba SDF si Syria da extremist Islamic State IS target tawada United States ki yamna maru oiba ally oiri thasi gi angan masrukta authoritarian leaders Bashar al-Assad ki sarkar tukraba matungda neboda ally oiminaba US amasum Turkey na support tawba SDF amasum SSA gi marakta yamna kana khutongari lanpham asida SNA na yamna maru oiba Manbir city amadi akoibigi area khudum chachinki adoba Kurdish military gi group asina amuk counter operations sa tharakibani hairi SDF ki makhada leiba women's protection unit ki spokesperson Rokel Jamal na phongdokiba matungina makhoi Manbir center yaugadaba mal tare khakta ngai hairi Syria gi tungda oirakadaba political phibam gi matang SDF na ithil piba ngamdana ba group asima pangal son tahanaba RKNA SNA sizinaduna kana hotnari haina Jamal naiki United States ki ally oiriba SDF asi Turkey na mokhoigi yeknaba Kurdistan Workers Party PKK da affiliate tawa group ni haina lauri masina maram oiduna Turkey na group asi mokhoigi border ga lonaba mafamda leitanaba takthokpigi thabak chathari Kurdish military gi mayokta lan soknariba Syrian National Army natragana SNA haribasi President Assad Inthukiba Hayat Tahabir al-Sam HTS na lusingba group di yauri hensu paus ta makhatana phongdorakli makasa tharak poina kanglai paki mairagi editorial myamna thamjage maming tagi oina Manipur lengak leibadi leibak mangnabani haiba khangsi BJP gi lengak sasan matamna Manipur si sana leibak Manipur ohengani haina Manipur gi minister na makhau pongna phongdokibadu ngasi di sana leibak Manipur oibagi mahutta mihat mipundana thalaba kangkhong sairaba laingak mapu leitraba lamdam ama haibadu oiri lainga asna lamdam asigi law and order miyamgi punsi mandi lanthum ngak senba ngamdabadagi leiba asi law leitraba leiba ama haibadu oirakli Kuki narco terrorist na Manipur thugaina afaba makhalgi khusu khulai kya paiduna Manipur misam prajada landani mu matamda landarakpada Manipur lengana karisu tobu ngamdri Manipur si mapu pandra laingak sasa leitraba lamdam ama haibadu oiri maming tegoina lengak sasan tawbadagi Manipur thugaina honariba Kuki narco terrorist na nongmonomagi khudum chanchilaktuna lamdamasi mihat punga sa manareke oiriba phibamasi Manipur lengana miyamgi punsi lanthum ngak siena na balofam tokpa thaudang lobungamdana leiribasi karigino haibu wang amalakli wang asigi paku Manipur lengana pifam tokni leibak miyamna waraba matamda lengak loisingna aikhoi leiri haiduna mangjil thana songthoraktuna leibak miyamgi tamakta aikhoi leiri haiduna pambom tingduna lepkadabani roina Maraibak Manipur bu kangadabani aduba masigi ona tainabada aikhoigi lengak loisingdi usi makhul sangdun leibaga manakre Manipur lengak na kayagi matik sonbagi haibabu lamdamasida thajilakliba Central Security Force singa State Force anigi marakta afaba mari ama thamduna Manipur thugaina bu hotnaragliba Kuki narco terrorist ngasi mafam matam sana thiengnaba madi ain gueba thabak lokhatnaba hotnabasu ngamdri lengaki aswan basi yeknaba singna mayek sengna khangkibadigi landaningba matamda Manipur gi tungan ba mafam kya da bom amadi nongmai kapsinduna mihat mipun chathabak ngamdibani miyam gi damakta khanduna afaba thabak tawba madi maraibak miyam bu nungsiba lenga am oiramlabadi ngasi Manipur thokliba awaba kya si thoklamloi Manipur lengana lofam thokpa thaudang asi Maraibak Manipur kanba amadi miyamgi punsi ngak senba haibisini adubo lawpham tokpa thaudang asi Manipur lengana matam supagina thaiduna thambaga sapmanari Delhi gi lusingba singi yaka yenglaga lengak sesan tawri Delhi dagi sapi tharag satpa gari
gari ga sap manakre manipura thokliba lal solution na ba mapangal kalab laiba ama oiriba barat lenga na lapham to ka thaudang adu launaba manipur gi minister digi horaga atai mla minister sing ama to oina punsilaga delhi gi lusing singda mating thokna takshin mangamdri khwai digi pangdraba lengak loising haibatu ori maramaduna yekna bagi makutta tadringai matam asida aikogi lengak loisingna maraibak manipur kannabagi damakta lawpham thokpa thaudang adu sapsana lagodabani madunatana maming tegi oina manipur lengak leibadi leibak mangnabani haibasi khangna manipur kannanaba sapsana pangthoknaba honafam thoi haiba kanglaipak ki mairagi editorial myamni special content moina myamda hanbada thamjari makasa tharak poina topa maruiba paukrana Ukraine gi drone attack na Russia gi military airfield sound akai toy thukankhre Ukraine gi maikei gi khwai gi nangnu sa tharakpa drone gi attack ta Russia gi Rostov Oblast liba Melerobo area gi military airfield ama sound akai toy thokre Rostov ki regional governor Yuri Sluser na telegram message ta post tor po wapham nangang nungthil Ukraine gi drone sing aduna Russia gi border area da laiba missile kya launch tawpham ama amasu oriba maru ebi airfield adu attack sa tarkhibani makhoi gi maikei gi Ukraine gi drone taraga ni thoirom ni thukai bangki attack aduna asi ana yaudраbasu airfield adu gi infrastructure da sound ama ata thoki haina makhata ki Ukraine gi maikei gi phongdorakpoda makhoi gi drone sing aduna Milerobo air based maipang attack sa thabangamki wapham asi Russia gi foreign minister gi muhut sinba miyoy mana phongdorakpani maki wapham aduda Milerobo gi lambel kya maisa ki loinana airfield adugi manakta leiba oza cadet vocational college adusu akai tu yauki hari Ukraine tamna Russia na missile mani drone sing kakphatpegi matangda Milerobo gi airfield asina yamna asobo platform ama oiribani pung kungo humdoi rom satharaki attack adu December kungo humdoi gi ayuk pung 10 dagi na December kungi mari gi ayuk pung 8 phau sathaki Ukraine gi maikei digi sahet drone missile na manaba drone humfurom attack satharaki bani airfield adu Ukraine gi maikei digi yamna toin attack topum am oiri Russia gi oina makha tabi Ukraine gi attack sing adu da nganna sem sana na section phirep lawduna lairi habigi wapham sing military experts sing phungdok narakli amaromdana Israel lanmi sing awang thangba Gaza hospital digi anaba sing nampuda lakthokre Israel gi troops sing na awang thangba Gaza da lairibe Indonesia hospital digi anaba sing nampuda building adu thadok hanbegi thabak satakre anaba khradi makhong satpa yaurabasu kaya amadi structure da inthoktuna puhonbegi thabak sataki haina Gaza city gi territory health ministry gi mekai digi phongdorakli Indonesian hospital asi Gaza strip ki awang thang masaruk ta sa da sa ma thabak tawdrabasu anaba kya ma layeng liba mapam amani mapam asi tha ahum sumna Israel gi military pressure na yamna kana saitheng piwa mapam am oiri hospital adu gi akoibda lairiba bed lahia bed hanon amasum Zabalia da lairiba Hamas militant sing Israel na yamna kan attack sa tharibani Hamas na salaiba Gaza strip ki health minister oiriba Munir al-Bars na phongdorakpada Northern Gaza si Israel na mapung phana hana leramba miyamu takthokna ba buffer zone oina sana ba lokhalakpani hairi adubu wapham asi Israel na ti yakidi ngarang digi hauna Israel gi lanmi sing na hospital gi official sing da building adu thadoktuna sakhina ba order pikhrabani madugi matung asi angan bada lanmi sing aduna thomjilaktuna building manungda leramba punamak nampuda thaidokna bigi thaba adu lokhalakpani Indonesian hospital aduda natana awang thangba Gaza da lairiba al-Oda amasum Kamal Adawan hospital Israel gi lanmi singna yamna toin attack sa thama oiribani mara asida Israel gi security official amana phongdorakpada hairiba hospital singadu gi akoibida lairiba mapham singadu Hamas militant singi laifam oina sejanaba maruiba target sing oiri loinana Kamal Adawan hospital asina Zabalia gi khwaidigi toina Israel troops sing amadi Hamas militant singa numai kapna phamgi mayai da lairi hospital ahumasi gi official sing na makoi gi complex adu Israel na thadu hairabasu order adu indana laki mafam adu da anaba kya makoi ge loina bamadi staff sing laibu oibana amasum thaidokam atopa hospital matik sana laitabadigi order in khidabani hairena su paus da makhata na phongdokli Loshilak poina topa paumana China gi dual capable missile sing na US ka nuclear lan thengnabada ehenba kanaba piba ngamgadori
China की military na conventional natragana nuclear warhead ama hekta pubu ngamba anaubu yamna sana kapa ngamba missile thamduna USA ga nuclear launch thanrakpa matamda ahenba kudong saba pigidori haina experts singa phungdorakli experts singi wapham da dual capable missile singa sina lan torakpa matamda nuclear warhead sizinabigi yahanba natragana atokpa conventional bomb hapa ngamba missile oibana atokpa lebak singdagi maru oina USA digi khumang section ba helibani Haojik yum sagaysa numita United States Defense Department sahi UN puthokpa Chinese military power report aduda China da hausi nuclear warhead satruk hena lay hairi hairiba masing adu Haojik sahi dagi sam helabani loinana USA gi mapham kya Europe ngamba missile samni yauri leba adun nauna semgaliba DF ballistic missile sin USA gi khwai digi nungsup thangma mapham phawbu yobu ngamba gi pangalai China gi oina People's Liberation Army Rocket Force na leba adugi laimai di yumpham oiba nuclear amasum conventional ballistic missile sing puthokpa amasum sizinabigi maru oiba thaudang laidi loinana high speed missile sing aduna sound gi khonjel dagi saruk manga yangna paiduna target palhanba ngambagi pangal lai hainsu pawusda makhatari tendakpa pawmana Syria gi hanagi rebel faction sing na anawu defense ministry gi makhada punsin minabada ayaba pikre Syria ki interim lenga ki lusingba oiriba Ahmad al-Saraga ngasi mamang rebel faction oiramba lupsingi gi lusingba singa yanaba puraktun anabu defense minister gi makhada amat oina thabak paikhat minabagi wokum laikhai takre Prime Minister ki thaupuriba Muhammad al-Bashir na haukiba sayol phongdo ki buwapamda leba adu gi defense ministry adu hanagi lenga ki lusingba oiramba Bashar al-Assad ki lanmi singdagi nanthok tuna sen kiba rebel faction amadi officer singa punsilaga nauna semgat kane ki Haujik nauna Syria ki lusingba oiriba al-Sarana hanagi lenga ki mayukta lairamba masing yamlaba rebel faction singa du punsinana ba honabada makhoi masil gi marakta khut thoknarakta ba lakholakadaba thaudang adu yamna asoba thaba amoigadori ningsing mayai laiba adu anawba lusingba singna Bashar al-Assad ki lengak tuhanbada lalhaubu singi marakta maruiba thaudang lokiba Moharar Abu Kasrawu interim lenga adu ki defense interim oina phampon kibani Syria ki puari da lairiba ethnic amasum lining ki minority singi marakta Muslim card singa madi Siati sing yauri makoina kiriba si civil war matamduda Suni gi lusingba lainga ama laklabadi makoi gi hingba gi punsi da ihenba awaba oigene haina khanki adubo al-Saraga minority singa unaduna makoi bu tekta kaiduna mafam adu lehana bi gi thajaba du mek sengna thamba laikhianisu pawsu da makata na phongdorakli aduga haujikoina di myam pawus matang ase lusinjarage amasu myam puna anauba update naimina national sigi mekedi gi myang pham da makata na thamjari